ꯈꯥ ꯆꯠꯄ ꯀꯥꯟꯗꯗꯤ ꯑꯩ ꯌꯥꯝ ꯅꯦꯝꯃꯦꯀꯣ ꯃꯌꯥꯝ ꯃꯤꯅ ꯌꯥꯝ ꯍꯦꯜꯂꯦꯀꯣ ꯉꯁꯤꯗꯣ ꯌꯦꯡꯉꯣ ꯑꯩ ꯀꯛꯆꯤꯡ ꯆꯠꯂꯨꯔꯕꯒꯤ ꯏꯆꯦꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯤꯖꯈ꯭ꯔꯕꯒꯤꯗꯣ ꯑꯗꯨ ꯌꯥꯝ ꯈꯦꯠꯅꯕ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯔꯝ ꯈꯪꯅꯤꯡꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯎꯕ ꯆꯥꯕꯒꯤ ꯃꯥꯟꯕ꯭ꯔꯥ ꯀꯔꯤ ꯃꯈꯥꯗ ꯌꯦꯡꯁꯤꯀꯣ ꯑꯗꯨꯗꯤ ꯑꯩꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯡꯈꯤꯕꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯨ ꯁꯤ ꯑꯣꯏꯔꯦꯕ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯣ ꯀꯩꯅꯣ ꯇꯧꯒꯦꯕꯀꯣ ꯀꯛꯆꯤꯡꯒꯤ ꯀꯩꯅꯣ ꯅꯍꯥꯟ ꯒꯤꯐ ꯇꯥꯈꯤꯕꯗꯨ ꯑꯗꯨ ꯆꯠꯂꯦꯕꯀꯣ ꯃꯥꯗꯣ ꯌꯨꯝ ꯌꯧꯔꯛꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯅꯥꯛ ꯆꯠꯂꯦꯕꯀꯣ ꯃꯥꯅꯁꯨ ꯂꯥꯛꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯑꯁꯤ ꯂꯝꯕꯤꯁꯦ ꯀꯛꯆꯤꯡꯒꯤ ꯑꯁꯤꯒꯤ ꯂꯧꯕꯨꯛꯀꯤ ꯂꯝꯕꯤ ꯑꯃ ꯅꯍꯥꯟ ꯃꯦꯟ ꯔꯣꯗ ꯅꯠꯇꯕ ꯂꯝꯕꯤꯗꯨ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤ ꯍꯪꯒꯥꯝ ꯅꯥꯄꯤꯁꯨ ꯐꯖꯃꯟꯕꯒꯤ ꯑꯩ ꯀꯨꯝꯈ꯭ꯔꯒ ꯌꯦꯡꯈ꯭ꯔꯦꯕꯀꯣ ꯁꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯐꯖꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯌꯧꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯒꯦꯕꯀꯣ ꯂꯥꯛꯑꯣ ꯃꯦꯝ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯌꯨꯝ ꯌꯧꯈ꯭ꯔꯦꯕꯀꯣ ꯑꯁꯤꯁꯦ ꯆꯝꯄ꯭ꯔꯥ ꯃꯥꯜꯂꯦ ꯃꯥꯒꯤ ꯂꯩ ꯌꯥꯝ ꯄꯥꯟꯒꯗꯧꯕ ꯃꯥꯜꯂꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯏꯆꯦ ꯍꯣꯏ ꯑꯉꯥꯡ ꯇꯨꯝꯕꯁꯦ ꯑꯩ ꯍꯨꯏ ꯂꯛꯅꯕꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯤꯛꯄꯤꯅ ꯂꯩꯔꯦꯕꯀꯣ ꯀꯤꯁꯦ ꯉꯁꯤꯗꯣ ꯑꯩꯗꯣ ꯒꯤꯐ ꯑꯋꯦ ꯇꯧꯕ ꯆꯠꯂꯒ ꯁꯤ ꯏꯆꯦꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯌꯦꯟꯒꯨꯝꯕ ꯊꯣꯡꯂꯒ ꯆꯥꯛ ꯑꯣꯏꯅ ꯄꯤꯖꯔꯒ ꯍꯟꯒꯗꯧꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯈꯔ ꯄꯣꯠ ꯆꯩ ꯊꯤꯜꯂꯒꯁꯨ ꯑꯃꯨꯛ ꯆꯥꯛꯁꯨ ꯀꯔꯤ ꯀꯔꯥ ꯑꯍꯥꯎꯕ ꯀꯔꯤ ꯀꯔꯥ ꯁꯦꯝꯂꯒ ꯂꯩꯕꯤꯔꯝꯗ꯭ꯔꯦꯕꯀꯣ ꯍꯟꯗꯛ ꯒꯤꯐ ꯑꯋꯦ ꯇꯧꯕ ꯆꯠꯄ ꯃꯌꯥꯝ ꯑꯩꯗꯣ ꯈꯔ ꯑꯋꯥꯡꯕ ꯉꯥꯛ ꯊꯦꯡꯅꯕꯒꯤꯀꯣ ꯁꯣꯔꯁꯨ ꯇꯠꯀꯗꯧꯔꯦ ꯍꯥꯏꯕꯗꯤ ꯋꯥꯡꯃꯟꯕꯒꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕꯀꯣ ꯏꯁꯥꯗꯣ ꯂꯣꯏꯅꯃꯛ ꯑꯁꯨꯃꯥꯏꯅ ꯄꯤꯛ ꯊꯥꯈ꯭ꯔꯦꯕ ꯋꯥꯈꯜꯗꯣ ꯑꯋꯥꯡꯕ ꯉꯥꯛꯇ ꯊꯦꯡꯅꯩ ꯅꯪꯒꯨꯝꯕ ꯑꯅꯤ ꯆꯥꯎꯋꯦ ꯍꯥꯏꯔꯅꯤ ꯀꯃꯦꯟꯗ ꯍꯩꯔꯣꯗꯤ ꯀꯣꯛ ꯍꯩꯔꯁꯤꯗ ꯍꯩꯔꯣ ꯑꯃꯗꯨꯅ ꯉꯥꯔꯤ ꯑꯣꯏꯔꯁꯤꯗꯤ ꯆꯥꯕ ꯍꯧꯔꯁꯤꯁꯦ ꯅꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦꯕꯀꯣ ꯏꯆꯦꯅ ꯋꯥꯅꯁꯨ ꯍꯣꯠꯅꯕꯤꯔꯝꯈ꯭ꯔꯦ ꯑꯩꯅ ꯍꯣꯠꯅꯕ ꯅꯠꯇꯦ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯀꯨꯏꯗ꯭ꯔꯤ ꯍꯜꯂꯛꯄꯗꯣ ꯅꯠꯇꯦ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯣ ꯃꯩ ꯀꯦꯕ ꯆꯠꯂꯦꯕ ꯑꯗꯨ ꯀꯦꯕ ꯍꯜꯂꯛꯄꯗꯨꯅ ꯃꯐꯝ ꯊꯣꯛꯂꯛꯑꯒ ꯑꯩ ꯑꯥꯗ ꯆꯠꯂꯝꯗꯥꯏꯗꯕꯨꯗꯤ ꯅꯣꯏ ꯉꯁꯤ ꯂꯥꯛꯀꯅꯤ ꯅꯪ ꯍꯌꯦꯡ ꯈꯨꯟꯗ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅ ꯆꯥꯛ ꯆꯥꯕꯗꯣ ꯆꯥꯍꯧꯔꯁꯦꯅ ꯍꯥꯏꯈꯤꯕꯅꯦꯕ ꯂꯣꯏ ꯍꯥꯞꯆꯜꯂꯦꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯍꯩꯅꯒꯦꯔꯥ ꯍꯩꯅꯔꯣꯏꯒꯦꯔꯥ ꯁꯥꯎꯕꯅꯤꯅ ꯍꯩꯅꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯍꯩꯅꯔꯦ ꯆꯥꯔꯒꯦ ꯑꯩ ꯊꯨꯝ ꯄꯨꯈꯠꯂꯛꯇꯦ ꯌꯥꯏꯗ ꯆꯪꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯩꯅꯣꯗꯣ ꯃꯨꯛꯕꯥꯡ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯆꯥꯛꯈꯣꯝ ꯆꯥꯛꯈꯣꯝ ꯅꯝꯕꯗꯨꯗꯤ ꯑꯩ ꯀꯤꯀꯣ ꯑꯗꯨꯝ ꯆꯝꯅ ꯑꯗꯨꯝ ꯆꯥꯁꯤ ꯃꯨꯛꯕꯥꯡ ꯑꯣꯏꯔꯁꯨ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯝꯃꯦ
제 신주 수고야 해. 이 신주 또 뭐. 때 해줘요. 상상 너무 해 이거. 가까이 해야 할 때. 수도 해. 뭐라 하고 뭐라. 어떻게 해야 하나? cái mà là hậu vẫn ăn bệnh ạ, mình xin tôi mà bàn bệnh này nè, thì cái nặng cán hơi tiền hay là sang năm sau các thầy chờ mình sẽ có xong lại. Cái thùng con là được thùng đẹp này. Thôi, anh không, anh không phòng ngủ không đâu. Thì rồi bạn, Anh nhập bắn. sao? Đây hơi sao? Sao? Xong bạn. ꯑꯩꯈꯣꯏꯗꯒꯤ ꯂꯥꯛꯄ ꯑꯍꯨꯝ ꯄꯨꯜꯂꯒ ꯏꯆꯦꯒꯤ ꯋꯥꯡꯕ ꯐꯥꯎ ꯌꯧꯒꯗꯕ ꯃꯥꯟꯗꯦꯕꯀꯣ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯂꯥꯛꯈ꯭ꯔꯦꯕ Stay cả lên nhỉ? Hay gì đấy thôi. Hai người tận người sau. Nó cứ chỉ là gì thôi. Hát yêu của nó. อืม Nóเป็นอย่าง เตี้ยเลย วางหัน วางก็โดนวางเลย ท่านนี้ต้องหมดหลักสิมันแบบใครโดนทำไมที่นั่นมาแบบเอาขึ้นมาเป็นที่เดิม ไม่ต้องเลยจะมันก็มี น้องชิดหนึ่งไว้เลย มันจะเอาได้กี่บาทน้ำมันก็มีเนี่ยตาแบ่งฟังอยู่นะ Không thể ชิด nữa. คนนะ แต่ซึ่งจะเป็นตอนนี้ผมพูดกันยาวแล้ว Nó không sao rồi. ไปที่ตรงนั้น Bây giờ thì mà. ให้ทำจะผ่านตาเลย น้องสูก็โดนไปสตาร์ทตัวเนี่ย
알레 사가 근데 ทำไมจับมันไม่ได้แล้วถามว่าเขาจะถอยว่ามันจะปุ๋ยให้คุณตอน 네, 되게 힘들어요. หลายคน 라이프 확인을 하고 소비재 사비를 입어야 되는데 เลย 너무 많이 입는 거야. พี่ร่างไปสอง 콜 박수 소소도 소소도 많이 하고도 ทำเวลาไปดู 아들이 와야 돼. 애들이야. 따라갈 수 있는 사람. 한테는 사람. 로man스도 한국생보다 이제 근데 별일이 있잖아요. 그래서 그냥 싸대기나 ใช่ 자, 이거 애들 따라 말해. 아우 뭐야 생각하는 친구들 이거 이제 여기 이제 뭐 그냥 나오나? ต้องเอาเลย 땡큐 그냥 하고 들으면 상대 아까 우리 앵원들 그 유더스야 enhancer tamanho como enhancer 근데 희나만 통해야 tamanho 통해 tamanho hindi nada 근데 지금 근데 하워지 ไม่ถามไปถึงยัง 나쁘다 그게 사스비를 호가 อู้เด็ด นั่นแหละแบบแกงกูเดินสักตัวแบบนี้กี่ ไม่ใช่เจ้าย้ำเจ้าเราดีๆที่ย้ำเป็นอะไรเราบอก มาเลยที่มาที่แบบมันนั่งได้ในเดือนโตเลยแบบคุยเป็นสร้างแบบนี้แต่เขาก็สร้างเลย 그래서 같이 연락해서 진짜 아, 싸들어. 그거 되게 내가 무슨 사투나. मैम कहीं तौरे बको कक्चिंग की नहान इचे यूम लेटबगी इम्फाल की सिंदी अथापदी कहीं तौरेब थिंदोख्रेबको कक्चिंग नक्पनीना कहीं तौरेबको इचे मथंदगी थिलख्रेबको इचे कहीं यामे है पीबदी नतेबको सूम मेमोरी की चमना पीजब गिफ्टनेबको Thank you. इचे कक्चिंगनेबको मागी ममिंग नाचा कौरेबको इचेना मिमी सिंजुसु याम हाव हाव पिजा पिखरे येन थोंबसु को चामसु परिकरा हाव हाव पिखरे बको अदुगे यसिंग नहानदी इम्फाल चपकान दे याम नेमे को म्याम मीना याम हेले को मसीदे तो येंगवाई कक्चिंग चलुरा इचेना हाव हाव पिजा खरबगी तो आदु याम खिना बोइद्रे बको अदु मरम खंगिंग ब्र म्याम हाव साबगी मानब्रा करी मखादा येंगसे को दे assim
ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤ ꯉꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯐꯥꯗꯣ ꯑꯗꯨꯝ ꯆꯤꯡꯗ ꯑꯗꯨꯝ ꯎꯝꯂꯒ ꯂꯩꯕꯁꯨ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯈꯔ ꯃꯄꯥꯟꯒꯤ ꯑꯗꯨꯝ ꯇꯝꯒꯤ ꯏꯇꯥ ꯃꯌꯥꯝ ꯏꯆꯦ ꯃꯌꯥꯝ ꯊꯦꯡꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯂꯥꯛꯂꯒ ꯑꯗꯨꯝ ꯃꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦ ꯍꯣꯏꯅꯁꯨ ꯐꯖꯅ ꯈꯔ ꯇꯧꯕꯤꯔꯝꯃꯦ ꯋꯦꯜꯀꯝꯁꯨꯀꯣ ꯐꯖꯅ ꯑꯍꯥꯎꯕ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛ ꯄꯨꯛꯁꯨ ꯊꯟꯍꯜꯂꯒ ꯆꯠꯍꯟꯈ꯭ꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯝ ꯑꯩꯅ ꯄꯨꯔꯛꯄꯗꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯕꯤꯔꯝꯕꯗꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯤꯔꯝꯈ꯭ꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯆꯦ ꯍꯣꯏꯒꯤꯗꯃꯛꯇꯁꯨ ꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯝꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯤꯅꯀꯣ ꯆꯠꯅꯉꯥꯏꯒꯤꯗꯃꯛ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ